Manipur law and order ki fibam fagat hanbaga loinana NRC chatna halaba matungda delimitation ki thabak paikhat piu haiba demanda Maitai Alliance na Prime Minister Narendra Modi da aiba cherolama pisin kre Prime Minister Narendra Modi da pisin kiba cherola duna hai hauzik wariba Manipur ki fibam asida delimitation ki thabak paikhat pa haiba se chumba khongthang oiroi lamdam asigi security amasung demography ki oiba chayet na basing ase hana khanghanduna delimitation tauba haibase laingak CSO amati miyamna lamdam asida tangdu leitaba hanjil hannaba paikhatliba khongthang sing ase utta ghi haiba oina thokani wafam asimak haukiba March 15 da Rajya Sabha ki member ningthau Sana Jawba Laisembana Parliament ta Phongdokhiba Laikhrabani amade lamdam asige CSO kayana so hanjin lauribani state asida delimitation ki thabak paikhatringai da tangai fadana laukhattaba yadaba thabak thorum kaya laire maduki manungda lamdam asida law and order ki fibam phagat hanba kuki militant singa chatnariba suspension of operation abrogate tauba amade Manipur da NRC update tauba asina chingbani Lengak na lamdam asida free movement yahalagani haina lauthokhiba atuki mayokta ayet apan pirakhiba committee on travel unity gi mathakta lengak na action lokhat phamthoi amaramda shu gi khudong chaba lauraga lamdam asida tangdu laita ba hanjil hannaba hotnariba miyamda kihan khanghanba yauna lona yadaba thabak kaya chathariba kuki militant sing thawong asi government of India na yengduna leibagi mahutta leibak asi lo chatnaba leibakni haibado khanghan bagi tangai fadaba lei lamdam asigi yelhomi sing ngak senaba political stability leihanaba amade furup kanglup singi marakta nungsi chanana leiminaba yanaba Manipura chatna hanba NRC ki framework ama semba changi hainaso jerolatuda palli